Manipur pumba lockdown tawduna section thorang lakhot haudrabadi Manipur miyam COVID-19 gi khuyata soidana taragani. Manipur da hauzik oiriba COVID-19 laisat ki phibam ase aduki matik khudong thiningai haibadu oiraklei. Phibam asida Manipur sarkar na Manipur pumba total lockdown lokhoktuna akan ma section thorangi thabak lakhot haudaba tarabadi Manipur miyam COVID-19 gi khayata soidana taba yabagi akibadu leire. Hauzik Manipur gi mayai sabukta lairiba Thobal district ta COVID-19 laisat asina community transmission tarakpa yabagi akiba du leire. Thobal district hauzik khuntak lansinbagi phibam haibadu oire. Masigi mathakta Manipur gi danatna awang nongpok lamdamda khwaidigi maru oiba hospital oiriba RIMS COVID-19 laisatna landaraktuna hospital asigi maru oiba sarukya thingjinduna ana layengbagi thabak leptuna leire. Manipur gi konung oiriba Imphal Shahar gi mayai maktada leiba RIMS Hospital fawbada COVID-19 na landarak liba si yengluragari sarkar na section thorang gi thabak athuba matamda lokhatpham thoklei. Lamdam asigi khang hairaba miyoi kya na phongdorakpagi matung inadi thin thaba tawdana sarkar na Manipur pumba lockdown lokhoktuna numit kharani miyam satok tasin tawba lephanduna section thorang gi thabak lakhot haudaba tarabadi laisat asi mathang sandoraktuna Manipur prajasing asibagi khayata soidana taragani haibasini. Hauzik Manipur miyam na social distancing ngak na sattaba miyam punbagi thabak nongmonongmoi hengalakpa masigi mathakta picnic na singba sattuna miyam so na tinbagi hainabi leirakpa kaithel amadi dukan sing thong hangduna posta yonbagi thabak satharakpada social distancing phongna thugairiba kaya asina laina asi sandoraknabagi maram ama oirakpa yai. Maram aduna sarkar na Manipur miyam kannanabagi damakta athuba matamda Manipur pumba total lockdown lokhoktuna section thorangi thabak lokhotpa chungna hensu pauksisin makhatana phongdorakli. Loisilakpada maruiba paw manamuk laingak amadi private school tangkai mangminau private school gi khongjang handou singi maheroi lupsing singda lairiba private school singi apunba lup ama oiriba Hill District Private School Association Manipur na singi mafam singda lairiba private school sing thingzilagani hairiba si handokpiyu laingak nasu school singi awaba khangbiduna amadi school tawriba singnasu miyam gi awaba yengbiduna tangkai puthoknaba thorang sinbiyu haina All Tribal Student Union Manipur Aisum Om Naga Student Association Manipur Alsam amadi Kuki Student Organization KSO na paumising da phongdorakrei.